ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯣꯏꯅꯥꯏꯕ ꯚꯨꯠ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯣꯏꯅꯥꯏꯕ ꯚꯨꯠ ꯃꯇꯝꯗꯨ ꯏꯉꯦꯟ ꯊꯥ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯧ ꯂꯤꯡꯅꯕꯒꯤꯗꯃꯛ ꯊꯕꯛ ꯀꯟꯕ ꯃꯇꯝꯅꯤ ꯂꯧ ꯂꯤꯡꯅꯕꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯂꯧꯗ ꯈꯣꯏꯍꯧꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯃꯇꯝꯅꯤ ꯖꯟꯕꯠꯇꯨ ꯈꯨꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗꯒꯤ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ ꯅꯪꯒꯤ ꯁꯥꯏꯗꯣ ꯎꯕꯗ ꯑꯩꯗꯤ ꯐꯟ ꯆꯣꯡꯗꯨꯅ ꯅꯣꯛꯂꯩ ꯍꯨꯏꯒꯁꯨ ꯃꯥꯜꯂꯤ ꯍꯌꯣꯡꯒꯁꯨ ꯃꯥꯜꯂꯤ ꯍꯥꯏ ꯖꯟꯕꯠ ꯋꯣꯏꯃ ꯈꯪꯉꯦ ꯀꯥꯂꯨꯈꯣꯏ ꯀꯩꯅꯣ ꯁꯝꯕꯜ ꯃꯔꯨꯝꯗꯒꯤ ꯍꯨꯏꯗꯧꯅ ꯆꯣꯡꯊꯣꯛꯏꯁꯤꯕꯣ ꯍꯥꯏ ꯑꯩꯗꯤ ꯇꯥ ꯀꯃꯜ ꯍꯣꯏꯗꯒꯤ ꯊꯣꯛꯆꯔꯛꯄꯅꯤꯅꯦ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯀꯀꯥ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯏꯟꯖꯤꯟꯒꯤ ꯊꯥꯎ ꯂꯩꯔꯨꯏꯅꯦ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯣꯏꯒꯤ ꯂꯧꯗꯨꯕꯨ ꯉꯁꯤ ꯈꯣꯏꯗꯧꯔꯤꯕ꯭ꯔꯥꯅꯦ ꯍꯣꯏ ꯈꯣꯏꯗꯧꯅꯦ ꯀꯥ ꯑꯣ ꯍꯣꯠꯅꯧ ꯑꯗꯣ ꯅꯪꯕꯨ ꯍꯌꯦꯡ ꯑꯌꯨꯛꯁꯤ ꯁꯪꯒꯗ꯭ꯔꯣ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯀꯥ ꯍꯌꯦꯡ ꯅꯨꯡꯗꯥꯡꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯐꯪꯕꯒꯤ ꯆꯥꯛ ꯆꯥꯅꯒꯗꯕ ꯂꯩꯕ ꯑꯗꯨꯒꯤ ꯁꯤꯡ ꯌꯦꯟ ꯈꯔ ꯈꯥꯏꯒꯗꯕ ꯂꯩꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏꯗ ꯉꯥꯛ ꯀꯣꯏꯊꯣꯔꯛꯎꯗꯅ ꯁꯤꯡꯗꯨ ꯃꯔꯣꯜ ꯑꯝꯇꯪ ꯈꯥꯏꯗꯣꯛꯎ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕ ꯅꯪꯒꯤꯅꯦ ꯀꯥꯡ ꯆꯠꯅꯕꯒꯤ ꯈ꯭ꯔꯣꯁꯇꯣ ꯑꯗꯨꯁꯨ ꯄꯤꯕꯤꯒꯦꯕ ꯀꯥꯂꯨꯈꯣꯏ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯇꯨ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ ꯑꯗꯣ ꯁꯤꯡꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯒꯦ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯗ ꯃꯣꯟ ꯈꯥꯏꯃꯨꯛꯇꯅꯤ ꯑꯣ ꯍꯣꯏ ꯀꯥ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ ꯍꯌꯦꯡꯗꯣ ꯑꯣ ꯐꯔꯦ ꯅꯪ ꯁꯣꯏꯔꯅꯨꯀꯣ ꯍꯣꯏ ꯀꯥ ꯁꯣꯏꯔꯣꯏꯃꯤ ꯑꯁ ꯑꯩ ꯅꯅꯥꯎꯅꯤ ꯀꯩꯗꯧꯔꯒꯦ ꯆꯠꯂꯣ ꯍꯣꯏ ꯀꯥ ꯀꯌꯥꯗ ꯆꯝꯂꯤꯕ ꯑꯉꯥꯡꯅꯣ ꯑꯁꯨꯝꯅ ꯖꯟꯕꯠ ꯑꯃꯗꯤ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯂꯨꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯖꯟꯕꯠꯁꯨ ꯂꯧꯕꯨꯛꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯨꯈꯣꯏꯁꯨ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯇꯁꯦꯡꯕꯅꯤ ꯖꯟꯕꯠ ꯌꯥꯝꯅ ꯆꯝꯕ ꯊꯕꯛ ꯇꯧꯕꯗ ꯃꯤꯒꯤ ꯑꯩꯒꯤ ꯅꯥꯏꯗꯅ ꯁꯨꯕ ꯃꯕꯨꯛ ꯐꯕ ꯃꯤꯅꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ 5ꯅꯤ ꯅꯨꯄꯥ 3 ꯅꯨꯄꯤ 2ꯅꯤ ꯖꯟꯕꯠꯅ ꯈ꯭ꯋꯥꯏꯒꯤ ꯑꯍꯜꯅꯤ ꯃꯥꯒꯤ ꯃꯄꯥ ꯅꯟꯗꯂꯥꯟ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯁꯤꯡꯒꯤ ꯊꯥꯛꯄ ꯉꯝꯅꯕ ꯂꯪꯐꯩ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯂꯧꯎ ꯁꯤꯡꯎꯕ ꯑꯃꯗꯤ ꯁꯟ ꯁꯦꯟꯕ ꯑꯇꯩ ꯊꯕꯛ ꯑꯌꯥꯝꯕ ꯌꯨꯝꯗꯨꯒꯤ ꯄꯤꯕꯥ ꯑꯍꯟ ꯑꯣꯏꯔꯤꯕ ꯖꯟꯕꯠꯅ ꯂꯣꯏꯅ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯨꯝꯍꯩ ꯍꯔꯥꯎ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯌꯥꯎꯕ ꯉꯝꯖꯗꯦ ꯍꯧꯖꯤꯛꯇꯤ ꯖꯟꯕꯠ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯦ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯕꯤ ꯅꯨꯄꯤ ꯑꯃꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯖꯟꯕꯠꯄꯨ ꯄꯥꯝꯈꯤꯗꯦ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯖꯟꯕꯠ ꯍꯩꯅꯕꯤ ꯆꯥꯡ ꯑꯃꯗ ꯉꯥꯎꯁꯤꯟꯅꯈꯤ ꯑꯣꯖꯥꯗ ꯊꯛꯁꯤ ꯀꯥꯁꯤ ꯀꯥꯏ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯕ ꯃꯥꯅ ꯇꯧꯒꯅꯤ ꯍꯥꯏꯈꯤꯕ ꯊꯕꯛꯇ ꯇꯧꯗꯅ ꯈꯛ ꯇꯣꯛꯇꯕ ꯅꯨꯄꯥꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯖꯥꯁꯤꯡꯒꯤ ꯈꯣꯟꯊꯤ ꯑꯃꯗꯤ ꯆꯩ ꯐꯅꯌꯥꯝꯅ ꯑꯗꯨꯝ ꯆꯥꯏ ꯑꯁꯨꯝꯅ ꯍꯧꯔꯛꯄ ꯖꯟꯕꯠ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯀꯥꯎꯔꯒꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨ ꯌꯦꯡꯂꯨꯕꯗꯒꯤ ꯖꯟꯕꯠꯀꯤ ꯃꯊꯃꯣꯏꯗ ꯏꯍꯨꯜ ꯑꯃ ꯐꯥꯎꯈꯤ ꯃꯗꯨꯗꯤ ꯑꯩꯁꯨ ꯗꯦꯅꯤꯒꯨꯝꯅ ꯅꯦꯚꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯌꯥꯝꯒ ꯇꯨꯔꯦꯜꯗ ꯍꯦꯛ ꯏꯔꯨꯖꯕ ꯇꯨꯔꯦꯜ ꯅꯩꯈꯥꯏꯕꯒꯤ ꯈꯣꯟꯊꯤ ꯆꯥꯕ ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯦ ꯃꯁꯥꯁꯨ ꯅꯥꯟꯕ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯅꯨꯄꯤ ꯖꯟꯕꯠꯅ ꯄꯥꯝꯖꯕꯤ ꯑꯗꯨꯁꯨ ꯖꯟꯕꯠꯇ ꯈꯔ ꯌꯥꯅꯤꯡꯕꯒꯤ ꯃꯃꯤ ꯇꯥꯔꯛꯈꯤ ꯑꯁꯤꯒꯨꯝꯂꯕ ꯑꯐꯕ ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯛꯂꯕ ꯖꯟꯕꯠꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯋꯥꯕ ꯅꯪꯂꯛꯀꯗꯧꯔꯤꯕ ꯅꯣꯡꯗꯝꯕꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯊꯝꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ ꯃꯇꯝꯗꯨ ꯃꯦꯔꯥꯒꯤ ꯏꯁꯤꯡ ꯀꯟꯅ ꯆꯥꯎꯔꯝꯕꯒ ꯃꯌꯦꯡ ꯇꯥꯈꯤꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯖꯟꯕꯠ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯣꯡ ꯇꯥꯔꯤ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯟꯕꯠ ꯃꯐꯝ ꯈꯪꯗꯕ ꯂꯝ ꯑꯃꯗ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯊꯣꯜ 2 ꯋꯥꯡꯕ ꯂꯩꯕꯥꯛꯀꯤ ꯌꯨꯝ ꯑꯃ ꯊꯦꯡꯅꯩ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏꯁꯤꯡꯒꯤ ꯐꯣꯇꯣ ꯊꯦꯠꯂꯤ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯥꯝꯇꯣꯞ ꯃꯌꯥꯏꯒꯤ
ꯃꯊꯛꯇ ꯈꯟꯕ ꯊꯥꯀꯟ ꯑꯗꯨꯁꯨ ꯎꯈꯤ ꯑꯗꯨꯒ ꯅꯣꯡꯆꯨꯞ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗ ꯂꯥꯏ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯤ ꯃꯌꯨꯝ ꯈꯟꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯟꯕꯔꯠꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯃꯨꯁꯤꯟ ꯃꯨꯕ ꯏꯁꯤꯡ ꯆꯦꯟꯕ ꯏꯔꯝ ꯑꯃꯁꯨ ꯂꯩ ꯏꯔꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯋꯥ ꯆꯕꯨꯟ ꯍꯧꯔꯤ ꯍꯥꯏꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯉꯥꯃꯨ ꯑꯃꯁꯨ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤ ꯃꯇꯝꯗꯨ ꯃꯝꯂꯤ ꯁꯥꯔꯤ ꯇꯧꯏ ꯃꯔꯝꯗꯤ ꯖꯟꯕꯔꯠꯀꯤ ꯃꯪꯂꯥꯟ ꯑꯣꯏꯕꯅꯤꯅ ꯃꯪ ꯑꯗꯨ ꯃꯪꯕꯗ ꯖꯟꯕꯔꯠ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯕ ꯏꯍꯩ ꯍꯩꯅꯗꯕ ꯀꯌꯥ ꯐꯥꯎꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯟꯕꯔꯠ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯑꯌꯨꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯟꯕꯔꯠ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧꯗ ꯇꯤꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯧꯕꯨꯛꯇ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯟꯕꯔꯠꯅ ꯂꯧ ꯌꯦꯡꯂꯨꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯟꯕꯔꯠ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯕꯒꯨꯝ ꯇꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯧꯕꯨꯛꯇ ꯇꯥꯍꯧꯔꯕꯒꯨꯝ ꯃꯁꯥꯗ ꯇꯌꯥꯡ ꯇꯁꯣꯏꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯂꯧꯕꯨꯛꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯑꯃꯒꯤ ꯐꯨꯔꯤꯠ ꯄꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯖꯟꯕꯔꯠꯅ ꯍꯩꯃꯥ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯔꯤꯕ ꯅꯠꯇꯦꯅꯤ ꯅꯁꯥꯗ ꯂꯤꯠꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯐꯨꯔꯤꯠꯇꯨꯕꯨ ꯎꯁꯤꯗ ꯂꯤꯠꯄꯤꯔꯤꯁꯤꯕꯨ ꯅꯠꯇꯦꯅꯤ ꯅꯣꯏꯕꯨ ꯎꯁꯤꯅꯒ ꯅꯣꯏꯗ ꯏꯪꯉꯦ ꯂꯤꯠꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯣ ꯑꯁ ꯗꯥ ꯖꯟꯕꯔꯠ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯑꯒ ꯍꯨꯟꯒꯠꯄꯤꯕ ꯋꯥꯡꯕꯤ ꯇꯥꯟꯅꯕꯗꯅꯦ ꯄꯟꯈꯤꯕꯒꯤ ꯋꯥꯅꯤꯗ ꯃꯥꯅ ꯈꯪꯗꯅ ꯑꯗꯨ ꯗꯥ ꯖꯟꯕꯔꯠ ꯑꯝꯇ ꯂꯧꯊꯕꯤꯔꯝꯃꯣ ꯍꯩ ꯑꯩ ꯊꯕꯛ ꯂꯥꯛꯄꯅꯤ ꯅꯣꯏ ꯀꯥꯔ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯑꯁ ꯗꯥ ꯖꯟꯕꯔꯠ ꯑꯩꯈꯣꯏ ꯎ ꯀꯥꯕ ꯍꯩꯇꯕꯩꯅꯦꯕ ꯑꯝꯇ ꯂꯧꯊꯔꯝꯃꯣꯕ ꯅꯣꯏ ꯁꯤꯗꯦꯕ ꯍꯟꯗꯣꯛꯁꯦ ꯑꯁꯨꯝꯅ ꯖꯟꯕꯔꯠꯅ ꯑꯉꯥꯡ ꯑꯃꯒꯤ ꯎꯗ ꯄꯜꯂꯤꯕ ꯐꯨꯔꯤꯠ ꯑꯗꯣ ꯂꯧꯊꯅꯕ ꯎ ꯑꯗꯨꯗ ꯀꯥꯅꯅꯕ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯟꯕꯔꯠꯀꯤ ꯃꯄꯥꯝꯕꯣꯝ ꯑꯗꯣ ꯐ꯭ꯔꯪ ꯆꯣꯡꯉꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯅ ꯑꯗꯨꯃꯛ ꯀꯥꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯨꯔꯤꯠ ꯑꯗꯨꯅ ꯄꯜꯂꯤꯕ ꯎꯁꯥ ꯑꯗꯣ ꯂꯥꯝꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯅꯦꯠꯂꯤꯕ ꯎꯁꯥ ꯑꯗꯣ ꯃꯈꯣꯛ ꯂꯣꯏꯔꯕ ꯑꯀꯪꯕ ꯇꯤꯟ ꯆꯥꯔꯕ ꯎꯁꯥꯅꯤ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯤ ꯎꯁꯥ ꯑꯗꯣ ꯇꯦꯛꯇꯨꯅ ꯖꯟꯕꯔꯠ ꯂꯩꯃꯥꯏꯗ ꯃꯀꯣꯛꯅ ꯌꯨꯡꯅ ꯇꯥꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯌꯣꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯊꯣꯏꯅ ꯆꯩꯅꯥ ꯐꯪꯗꯕꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯅꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯖꯟꯕꯔꯠ ꯑꯗꯨꯃꯛ ꯍꯧꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯟꯕꯔꯠꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯌꯨꯝꯒꯤ ꯃꯤ ꯀꯧꯔꯨꯅꯕ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯉꯥꯡ ꯑꯅꯤ ꯆꯦꯟꯗꯨꯅ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯨꯔꯤ ꯃꯁꯤꯗꯒꯤ ꯌꯨꯝꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯧꯒꯠꯄꯗꯁꯨ ꯆꯠꯄ ꯑꯗꯨꯃꯛ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯥꯡꯗꯨꯅ ꯌꯨꯝ ꯇꯝꯅ ꯄꯣꯔꯛꯈꯤ ꯑꯗꯨꯒ ꯑꯣꯛꯇꯣ ꯑꯃ ꯋꯥꯏꯔꯒ ꯃꯍꯥꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤꯟꯈꯤ ꯃꯗꯨꯗ ꯗꯥꯛꯇꯔꯁꯤꯡ ꯑꯗꯨꯅ ꯑꯦꯛꯁ-ꯔꯦ ꯂꯧꯈꯤ ꯑꯃꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡ ꯖꯟꯕꯔꯠꯄꯨ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯅꯅꯕ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯖꯟꯕꯔꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯁꯦꯟ ꯌꯥꯝꯅ ꯊꯣꯛꯇꯕꯅ ꯖꯟꯕꯔꯠꯄꯨ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯅꯅꯕ ꯃꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯔꯝ ꯑꯗꯨꯗ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔ ꯑꯗꯨꯗ ꯒꯨꯋꯥꯍꯥꯇꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯥꯏꯕꯤꯅꯕ ꯍꯥꯏꯕꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯆꯠꯅꯅꯕ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯖꯟꯕꯔꯠꯄꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤꯟꯈꯤ ꯑꯗꯨꯕꯨ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨꯅꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯎꯟꯇꯔꯅ ꯂꯨꯄꯥ 10,000 ꯗꯤꯄꯣꯖꯤꯠ ꯇꯧꯗ꯭ꯔꯕꯗꯤ ꯄꯦꯁꯦꯟ ꯃꯁꯛ ꯌꯦꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯊꯥ ꯁꯥꯅꯈꯤ ꯀꯣꯟꯅ ꯃꯃꯩꯊꯪꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯌꯥꯎꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯅꯕꯤꯗꯨꯅ ꯖꯟꯕꯔꯠ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤꯟꯗꯨꯅ ICUꯗ ꯊꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯤꯖꯒꯤ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯥꯛꯇꯔ ꯕꯤꯌꯥꯁꯅ ꯖꯟꯕꯔꯠꯀꯤ ꯉꯛꯁꯝꯗ ꯂꯩꯕ ꯁꯔꯚꯥꯏꯀꯜ ꯕꯣꯟ C6 ꯑꯁꯤ ꯁꯣꯛꯂꯦ ꯑꯗꯨꯅ ꯃꯗꯨ ꯀꯛꯂꯒ ꯅꯤꯡꯒꯣꯡꯗꯒꯤ ꯂꯧꯔꯒ ꯕꯣꯟ ꯒ꯭ꯔꯥꯐ ꯇꯧꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ 60,000 ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯖꯟꯕꯔꯠꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯕꯟꯗꯣꯞ ꯊꯝꯈꯤ ꯑꯃꯗꯤ ꯉꯁꯥꯏ ꯖꯟꯕꯔꯠꯅ ꯌꯦꯡꯕ ꯆꯠꯈꯤꯕ ꯂꯧ ꯑꯗꯨꯁꯨ ꯃꯤꯉꯣꯟꯗ ꯂꯧꯒ ꯀꯣꯟꯅꯅ ꯄꯤꯊꯣꯛꯈꯤ ꯑꯁꯨꯝꯅ ꯖꯟꯕꯔꯠ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯄꯨꯊꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯂꯦꯝꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯤ ꯃꯁꯥꯒꯤ ꯍꯤꯡꯅꯅꯕ ꯆꯥꯒꯗꯧꯔꯤꯕ ꯆꯥꯛ ꯐꯥꯎꯕ ꯃꯤꯅ ꯏꯜꯂꯒ ꯆꯥꯔꯤ
ingau ngauna icham chamna hinglamba Jenbert ngasidi mimannadraba ama haibado uduna leiri mathang thada phagadra khali phatti mathang chahi phagadra khali phatti asumna haujan kibana chahi kaya haujan khri masidagi mahak hingbada sen haibasi yamna maru oibanina matau karamna sen tan sige haina khanba horakli masidagi mahakna akhang ahi kaya taraduna magi oiba YouTube channel ama hangki mami taibang haina minthonduna channel aduda makhal makhal ki wari kaya liduna ataba singi thamoi piranaba honaki asumna honajarakpana Jenbert honajaban mahai phangduna magi YouTube tagi sen khara khara latuna mahak momon nokpa horakli adubu magi khonjal tariba mipum khudimaknadi mahakki phibam asi khangban nate Jenbert nasu haidokkhidi maramdi Jenbert su ikai jakhi aduga amaromda Jenbert na nariba anaba asi laigi sahumsu yauramba yai haiduna lai kaya su khoiramki maruda maibi amana Jenbert ki yumda mamit panba nung musin muba ama leire haina phawraki marudagi Jenbert ki mamana koithi thibada kaisu litaba nung ado Jenbert ki mamana yam cheksinna upu manungda thanamki madu thengnabadagi lokthokna yengbada tasengnamak mamit ki mawong manba ani palamni hek yengbada migi makoksu manki hariba nung adu Jenbert ki mamana turenda thadaki asigumlaba aki akiba kaya ama thokhrei masidagi maibi kayana lai asum khoirumbadagi Jenbert tapna tapna phagalakhi adubu normal oina chakpa lembadi ngamdri asumna mahana magi channel da wari pathokpada mabu khoida jaba nuksi jaba miyoi kaya mangonda khangnasi nuksinasi hairakhi adubu Jenbert na magi waiba pi maduda mahangna amata yakhidi asuna lerakpana nongmadi Jenbert ki number da nupi masa amasu wari tharakhi hariba nupi masa dusu Jenbert ta khangnasi haiduna wa hauduraki adubu ahanbadadi Jenbert chakidi adubu Jenbert na wakhal ama khanki mahaksu atai nupi gumna magi pibam masi hek khanglakpada sodana handokhini haina khanki masidagi Jenbert na nupi masa aduna hariba wafamado yaki asumna Jenbert moirangang khallawaidagi Anjita Chanuga pau phongaduna nungsi mari thamki Jenbert na magi asenga masak taklaba phawpada Anjita di magi khongphomado hallu haibi yakhidi maramasna Jenbert amadi Anjita makoi ani thamoi thamoi tinaduna nungsinarapak kuiri masidagi nongma Anjita na Jenbert ki jumda laktuna mahak jumda hanba ngamnaroi haiduna laiki masidagi Anjita gi imung manungna mathong sadaba nupada yum pali haiduna mahakpu inthok pikhi maramaduna Jenbert ki imung manungna Jenbert amati Anjita kaina katpiduna luhongki maduda mayamna khanaki Anjita ga Jenbert ka si wabna kham thenglagani matam kharki matung Anjita mapamda hankragani aduga atopa nupada mayum pankhini haina khanaki asumna Jenbert amati Anjita makoi anigi kaina katpagi thoramado yawba lakhiba lekai adugi bunda phada oina tawba nupida karamba nupa amana Anjita gi phajaraba masak ado ukhrei marudagi lekai gi gunda phada oina tawba Shekharna Anjita bu misau changba hauki Shekharna Anjita amati Jenbert ki kaina katpa yinguraga lambida lai maruda magi manava singda ai ngai khoni magi Jenbert haiba sirum narum tawbudugi nupi oini haidana laklibi nupi dugu masaku fana fajaina oh pamuida yare bai migi asonba nupa dugi seba tawruni haidana laklibi thona phabi kathokpa haibi nupi du nanga mo misau changbiri bani ne ha nangi nupi su tari nipa suradaina nongkhong khojing nupi chen bani na yamda yaba yare bai nupa haisidine nupa ni apa apamba leirang dudine pat pat thalakane se na pasita thekadaba yadana khong faksine chabet ne khaigadaba khangedana bai nangna ne khairidu kesulitaba lei haidi juba kusungumba muruk leigumba dane khairabadine kesu hairoi aduga atar gulab gumba dane khairodi tingkhang juni ko bai ai
ꯇꯤꯡꯈꯪꯗꯨ ꯌꯨꯗꯅꯕ ꯈꯣꯡꯁꯤ ꯕꯨꯠ ꯇꯣꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯒ ꯍꯥꯏꯔꯪ ꯆꯠꯈꯤ ꯁꯣꯝꯗ ꯖꯦꯟꯕꯥꯔꯠꯀꯤ ꯌꯨꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯤ 12 ꯇꯥꯔꯛꯂꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯂꯥꯡꯗ꯭ꯔꯦ ꯃꯗꯨꯗ ꯖꯦꯟꯕꯥꯔꯠꯅ "ꯑꯣꯏ ꯇꯨꯝꯃꯕꯣ ꯅꯪꯕꯣ?" "ꯇꯨꯝꯗ꯭ꯔꯤꯌꯦ." "ꯑꯦ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ?" "ꯍꯣꯏ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ." "ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯅꯪꯁꯦ ꯏꯅꯥꯛꯇ ꯂꯩꯅꯤꯒꯥꯏꯁꯦ ꯊꯥꯖꯔꯨꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯣ?" "ꯑꯣ ꯊꯥꯖꯔꯦ ꯑꯗꯣ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯄꯨꯡꯁꯤ 12 ꯇꯥꯔꯦꯅꯦ." "ꯑꯩꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ." "ꯍꯩ ꯀꯔꯤꯒꯤ ꯇꯨꯝꯅꯤꯡꯗꯕ ꯍꯥ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯅ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯑꯦꯕꯤꯗꯅ ꯑꯣꯟꯂꯥꯏꯟ ꯇꯨꯝꯗꯕ ꯌꯥꯔꯣꯏ ꯁꯦ ꯇꯨꯝꯃꯣ ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯃꯤꯅ ꯇꯨꯝꯅꯤꯡꯗꯦ ꯍꯥꯏꯔꯒ ꯍꯣ ꯑꯗꯨꯅꯤꯗꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯂꯝꯍꯦꯟꯕꯤ ꯆꯟ ꯍꯥꯏꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ 3 ꯐꯥꯔꯛꯂꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯤ ꯃꯧ ꯈꯔ ꯄꯣꯠ ꯂꯩꯔꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯅ "ꯏꯆꯦ ꯉꯥꯏꯈꯣꯅꯦ ꯃꯈꯣꯏꯒꯤ ꯖꯦꯟꯕꯥꯔꯠꯀꯤ ꯃꯇꯩ ꯃꯅꯥꯎꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ." "ꯑꯣ ꯂꯩꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯞꯇꯥ ꯐꯥꯔꯛꯄꯗ ꯆꯔꯥ ꯍꯦꯟꯒꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯆꯔꯥ ꯍꯦꯟꯕꯗꯤ ꯂꯥꯏꯔꯗꯅ ꯆꯦꯛꯀꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯈꯤꯅꯦ." "ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯅꯠꯇꯦ ꯀꯔꯥꯏꯗꯒꯤ ꯁꯦꯡꯅ ꯁꯥꯔꯤꯕ ꯖꯥꯠꯅꯣ?" "ꯑꯣ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕꯅꯤ ꯍꯥꯏꯗꯅ." "ꯍꯩ ꯉꯥꯏꯈꯣꯅꯦ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯑꯟꯖꯤꯇꯥꯗꯤ ꯂꯥꯛꯑꯦꯅꯦ." "ꯑꯟꯖꯤꯇꯥ ꯅꯪꯕꯨ ꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣꯅꯦ?" "ꯏꯆꯦ ꯑꯩ ꯊꯥꯎ ꯈꯔ ꯂꯩꯒꯦꯅ ꯂꯥꯛꯄꯅꯤ." "ꯑꯣ ꯂꯩꯌꯨ ꯑꯍꯥꯎꯕ ꯆꯥꯔ ꯃꯥꯜꯂꯦꯗ." "ꯀꯗꯥꯏꯗꯩꯅꯣꯗ ꯏꯆꯦ ꯆꯥꯗꯦꯗ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯣꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯑꯟꯖꯤꯇꯥ ꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯑꯟꯖꯤꯇꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯒꯨꯟꯗꯥ ꯐꯗꯥ ꯑꯣꯏꯅ ꯇꯧꯕ ꯁꯦꯈꯔꯒ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯁꯦꯈꯔꯅ ꯑꯟꯖꯤꯇꯥꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯍꯥꯏ ꯃꯁꯤꯗꯤ ꯀꯨꯏꯔꯒ ꯍꯦꯟꯅ ꯁꯨꯝ ꯐꯖꯔꯛꯑꯦꯅꯦ." "ꯑꯟꯖꯤꯇꯥ ꯗꯨꯀꯥꯟ ꯆꯠꯂꯨꯔꯣ ꯅꯪꯕꯣ?" "ꯍꯩꯅꯗꯦ ꯑꯧ ꯆꯠꯂꯨꯏꯅꯦ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯔꯤꯒꯦ ꯅꯁꯛꯀꯥꯁꯤꯕꯨ ꯁꯨꯝ ꯐꯖꯔꯛꯑꯦꯅꯦ." "ꯀꯥ ꯁꯦꯈꯔ ꯑꯩ ꯆꯠꯂꯒꯦ." "ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯀꯀꯥ ꯀꯥꯏꯅ ꯆꯤꯡꯕꯨ ꯂꯥꯎꯏꯅꯦ ꯅꯁꯛ ꯐꯖꯩꯅ ꯄꯣꯡꯉꯤꯔꯣ?" "ꯀꯩꯅꯣ ꯀꯀꯥꯅ ꯍꯥꯏꯗꯨꯕꯣ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯤꯌꯦ." "ꯍꯦꯔꯥ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯪꯒꯤ ꯅꯨꯄꯥ ꯄꯥꯔꯥꯛꯇꯨꯅ ꯅꯪꯕꯨ ꯂꯨꯅ ꯄꯦꯟꯖꯅ ꯊꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯒꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤꯗꯅ ꯈꯪꯕ꯭ꯔꯥ ꯅꯪꯒꯨꯝꯕ ꯌꯨꯔꯥꯏ ꯆꯨꯕ ꯑꯆꯣꯞꯄ ꯅꯪꯒ ꯑꯩꯒꯤ ꯏꯁꯣꯔ ꯑꯣꯏꯔꯤꯕ ꯗꯥꯒ ꯆꯥꯡꯗꯝꯅꯕ ꯅꯠꯇꯦꯛꯂꯥ." "ꯉꯥꯏꯈꯣ ꯑꯟꯖꯤꯇꯥ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯅꯪ ꯁꯦꯈꯔ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ." "ꯈꯪꯉꯤ ꯀꯩꯒꯤ ꯈꯪꯗꯅꯤ ꯁꯦꯈꯔ ꯒꯨꯟꯗꯥ ꯇꯧꯕ ꯅꯤꯁꯥ ꯆꯥꯕ ꯅꯨꯄꯤꯗ ꯆꯨꯞꯄ ꯃꯨꯛꯁꯟꯅꯩ." "ꯑꯟꯖꯤꯇꯥ ꯍꯩ ꯀꯩꯗꯧꯅꯔꯦꯅꯦꯍꯦ ꯀꯩꯅꯣ ꯂꯝꯖꯥꯎ ꯁꯣꯔꯣꯛꯁꯤꯗ." "ꯏꯅꯦ ꯑꯉꯥꯡꯁꯤꯗ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯝꯕꯅꯤꯗ ꯑꯩ ꯆꯠꯂꯒꯦ." "ꯍꯣꯏ ꯏꯕꯨꯡꯉꯣ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯕꯗꯤꯅꯦ ꯈꯨꯄꯥꯛ ꯈꯨꯅꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯣꯡꯄꯥꯛ ꯂꯥꯛꯈꯤꯅꯤ." "ꯍꯅꯨꯕꯤ ꯅꯪ ꯉꯁꯨ ꯁꯣꯏꯔꯣꯏ ꯉꯁꯤ." "ꯑꯣꯏ ꯁꯩꯍꯦꯟꯕꯤ ꯁꯣꯏꯅꯥꯏꯕꯒꯤ ꯅꯨꯄꯤ ꯑꯩ ꯆꯠꯂꯦ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗோ ꯅꯪ ꯅꯃꯤꯠ ꯆꯤꯛꯅ ꯌꯦꯡꯉꯨ." ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯌꯧꯔꯣ." "ꯍꯥꯏ ꯑꯟꯖꯤꯇꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ." "ꯍꯣꯏꯅꯦ." ꯑꯁꯨꯝꯅ ꯑꯟꯖꯤꯇꯥ ꯑꯃꯗꯤ ꯁꯦꯈꯔ ꯃꯈꯣꯏ ꯑꯅꯤꯅ ꯋꯥ ꯁꯪꯀꯠꯅꯔꯤꯉꯩ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯟ ꯎꯃꯣꯅꯤ ꯂꯥꯛꯇꯨꯅ ꯈꯥꯝꯗꯣꯛꯅꯔꯒ ꯑꯟꯖꯤꯇꯥꯕꯨ ꯄꯨꯗꯨꯅ ꯑꯟꯖꯤꯇꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯟꯖꯤꯇꯥꯕꯨ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗ ꯊꯝꯕꯤꯔꯝꯂꯒ ꯑꯍꯟ ꯅꯨꯄꯤ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯟꯖꯤꯇꯥꯁꯨ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯟꯖꯤꯇꯥꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯖꯦꯟꯕꯔꯠꯅ ꯎꯈꯤ ꯃꯗꯨꯗ ꯖꯦꯟꯕꯔꯠꯅ "ꯍꯥꯏ ꯃꯅꯝꯃ ꯀꯩꯗꯧꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ." "ꯅꯪ ꯋꯥꯠꯂꯛꯀꯅꯨ ꯀꯩꯗꯧꯔꯒꯦꯕ?" ꯑꯁꯨꯝꯅ ꯖꯦꯟꯕꯔꯠꯅ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯟꯖꯤꯇꯥꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯈꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯦꯟꯕꯔꯠ ꯇꯧꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯟꯖꯤꯇꯥꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯃꯇꯨꯡ ꯃꯥꯒ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯐꯥꯊꯈꯤ ꯃꯁꯤꯗꯒꯤ ꯑꯟꯖꯤꯇꯥꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯎ ꯑꯗꯣ ꯃꯊꯪ ꯈꯪꯅꯔꯛꯇꯨꯅ ꯖꯦꯟꯕꯔꯠꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯖꯦꯟꯕꯔꯠꯀꯤ ꯃꯈꯥ ꯊꯥꯕ ꯃꯅꯥꯎꯄꯥꯁꯤꯡꯅ ꯁꯦꯈꯔꯕꯨ ꯐꯨꯅꯕꯒꯤ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ
ꯁꯦꯈꯔꯗꯤ ꯂꯣꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯖꯦꯟꯕꯔꯠꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯟꯖꯤꯇꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯇꯨꯝꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯖꯦꯟꯕꯔꯠꯇꯨ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕ ꯂꯥꯛꯀꯗꯕ ꯂꯩ ꯑꯗꯨꯅ ꯃꯄꯥꯟꯗ ꯑꯣꯏꯅ ꯍꯪꯆꯤꯠ ꯂꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯤꯜꯆꯤꯌꯔ ꯇꯣꯡꯗꯨꯅ ꯃꯄꯥꯟꯗ ꯂꯩꯈꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯖꯦꯟꯕꯔꯠꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨꯒ ꯑꯟꯖꯤꯇꯥꯅ ꯏꯃꯨꯡꯗ ꯆꯥ ꯂꯣꯜꯍꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯐꯝꯂꯤꯕ ꯖꯦꯟꯕꯔꯠꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯚꯥꯏ ꯑꯩꯅ ꯍꯥꯏꯕꯗꯨ ꯅꯪ ꯀꯃꯥꯏ ꯇꯧꯔꯒꯦ ꯚꯥꯏ ꯂꯩꯕꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯁꯦꯟꯒꯤꯔꯣ ꯁꯦꯟꯒꯤ ꯑꯣꯏꯗꯅ ꯑꯩ ꯂꯣꯏ ꯄꯤꯒꯦ ꯑꯁ ꯚꯥꯏ ꯁꯦꯟꯒꯤ ꯅꯠꯇꯦꯃꯤ ꯚꯥꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝ ꯂꯨꯏ ꯁꯤꯅꯤ ꯑꯗꯨꯅ ꯊꯕꯛꯇꯣ ꯄꯥꯛ ꯍꯦꯛ ꯄꯥꯡꯊꯣꯛꯄꯗ ꯌꯥꯔꯣꯏ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯚꯥꯏ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛꯄꯨ ꯂꯥꯏ ꯍꯥꯏꯕ꯭ꯔꯣ ꯃꯁꯤꯗꯤꯅꯦ ꯑꯔꯨꯕ ꯊꯕꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯚꯥꯏ ꯑꯗꯨꯅꯅꯦ ꯅꯪꯅ ꯌꯥꯅꯕ ꯈꯔ ꯍꯣꯠꯅꯧ ꯃꯥꯒꯤ ꯆꯪꯒꯗꯕ ꯁꯦꯟꯗꯣ ꯑꯩ ꯄꯤꯒꯦ ꯐꯔꯁꯦ ꯚꯥꯏ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯑꯩ ꯊꯕꯛꯇꯣ ꯁꯣꯏꯗꯅ ꯇꯧꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯟꯖꯤꯇꯥꯗꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯖꯟꯕꯔꯠ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯆꯥꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ इमुंदा अमुक चंख्रे मतम अदुदा जनबट की मनबदुना भाई नुई अंजितासी फदी वखा फजब जानी है अदु फरे अई चलगे अदुगा हयेंदो अई मरोन पुरका लागे अदुगु भाई नंग खरदि चेक्सिलुको होई भाई अई नुने खंगी केदरोगे असुमना जनबट अमदी मागे ममनब कपिलदु वा खरा हाइनरब मतुंग कपिल सु चक्री मस्तिगी मतुंग जनबट सु वखल अमा खंदुना लेहोकी असुमना जनबट की ममनबा कपिलना चक्खरब मतुंग जनबटना महांगना पांथोके खल्लिबा थबक अदुगी वखल खंदुन लेरिङै अंजितादु जनबट की मनाक्ता लाक्ली अदुगा चाक लोये चानब तौरसी हाइदुना जनबटपु इमुंगदा पुसिन्दुना चाक चामिनखी अदुबु जनबटी वखल अमदा इताउ ताउबगुम तौरी मरुदा चाक चामिनरिबा जनबट की ममाना जनबटता हाय इबुंगो कैदौरे नंग चाक तु चाददी कैनु चाक कुता मुन्ना येंगगा लेरिदुबु कैदौरगे हा कै हाइबा इमा आई कैसु तौदेदा मरुदा जनबट की मपाना यारे यारे चाक तो चारो असम नहायदुना मखोई मखा ताना चाक चामिनखी मतम अदुदा जनबट की नुपी अंजिताना जनबट असी करिनो अमदी तौरे हाइबा खंगलखी असमना मतमदु हौख्रे मतमदु अहिंगी पुंग अमा हेलक्लै मतम अदुदा मागी ममंगदा यामना खन्ना सैनबगी मंग अमा मंखी मरुदा जनबटना खन्निबा मयाम अदुदा येंदुना लैरी हाइनसु तौरी तंजा अदुदा जनबट की नुपी अंजितादु मखोई मियोई खरना कोइतान तनादुना फाखी अदुगा मखोंग मखुत पुनसिंदुना फारगा पुखी मरुदा अंजिताना महापु कन्फिनबा कन्ना कन्ना लाउखी अदुबु जनबटी कैसु हाइदना लेपतुना लेहुखी तंजा अदुदा मुसिन मुबा लाइमु अमा फट लाउना सोंथोरखी मरुदा जनबट खंगपे खंगदुना मेकअप थोरखी महाना मेकअप थोरकपदा अंजितादु कपतुना लेरमी अदुबु महा कैसु खंगदबा सारगा तुमिन्ना सुम लेखी मसदगी अंजितादु कपदो तोकलगा तुमिन्ना लेख्रे असुमना निमित अदुमा हौख्रे मथंगी नोंगाली मरुदा जनबटना अंजितादा करिगी ngarang अथेंबदा कपलिबनो हाइना हंखी मरुदा अंजिताना आइदि कपदेना करिगी कपतुइनो हाइना खुमलखी वादु तापदा जनबट तुमिन्ना लेख्रे मसदगी अंजितासु मागे थबक तौगदबादो अदुम तौख्रे असुमना मतमदु हौख्रब मतुंग अयुक्की पुंग मपन हेलकपा दुआइदा जनबट की ममानपा कपिलदु जनबट की मनाक्ता लाखी कपिलना लापदा नुपा अहन अमसु लोइनरई मरुदा जनबटना तराम तरामना तौरदुना मागी कादा फमहलमी मसीदगी अंजिताना मयामगी चालोनबा चंख्री तंजा अदु लौरगा कपिलगा लाकमिनरिबा अहल अदुना जनबटता इबुंगो नंगनरो थबक अमा हारिसिबो हुइमानी मामा मामना खर फटब तौबी आदो नंग नहारिबा थबक असिदी अराइबा नतेन हे आइना ngमोय हाइबदि नतेको मामा मामना यानबा अमुक्ता सिनबी आई मामगी अवामन मतिक जाना कचगनी अदो इबुंगो करिगुम्बा नंगना हारिबा थबक अदु तौरुबदा थबक अदुगी अवामन लोइना कनागुम्बा मगी थवाई पियु हाइरकपा याय अदुदी कमदौबा मामा अदुगिदी आई नुसिदबा मी अमगी थवाई ओइना हेक्ता पीरगा लोरे कैनो
ꯃꯗꯨ ꯌꯥꯔꯣꯏ ꯊꯋꯥꯏ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯤ ꯌꯥꯗꯦ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯅꯕ ꯊꯧꯔꯥꯡ ꯆꯥꯠꯂꯤꯕ ꯃꯥꯏꯕ ꯑꯩ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯅꯕ ꯌꯦꯡꯁꯤꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯊꯣꯛꯑꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯁꯤꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯅꯪ ꯑꯃꯨꯛꯇꯪ ꯈꯜꯂꯨꯀꯣ ꯇꯟꯖꯥ ꯑꯗꯨꯗ ꯀꯥꯄꯤꯜꯅ ꯚꯥꯏ ꯃꯥ ꯑꯃꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯃꯗꯨ ꯅꯠꯇꯕ ꯑꯃ ꯇꯧꯕꯅ ꯐꯒꯅꯤ ꯃꯤ ꯅꯦꯛꯂꯒ ꯍꯜꯍꯟꯁꯤꯔꯣ ꯚꯥꯏ ꯃꯤ ꯅꯦꯛꯂꯒ ꯍꯜꯍꯟꯕ ꯍꯥꯏꯗꯨꯗꯤꯅꯦ ꯌꯥꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯈꯪꯅꯔꯛꯄꯗꯅꯦ ꯌꯨꯝ ꯁꯤꯗꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅ ꯋꯥꯅ ꯁꯥꯔꯤꯕ ꯌꯨꯝꯁꯤ ꯁꯤꯕ ꯄꯥꯝꯗꯦꯅꯦ ꯑꯩ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯄꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤꯅꯦ ꯀꯅꯥꯅꯁꯨ ꯇꯤꯟꯅꯔꯣꯏ ꯃꯤꯍꯥꯠꯄꯗꯣ ꯃꯥꯅ ꯏꯟꯁꯤꯟꯕꯅꯦ ꯍꯥꯏꯔꯒꯅꯦ ꯍꯦꯛꯇ ꯃꯈꯣꯏꯅ ꯑꯄꯥꯝꯕꯗ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯍꯟꯗꯅ ꯆꯦꯛꯃꯨꯛ ꯂꯥꯎꯍꯟꯗꯅ ꯀꯅꯥꯃꯠꯇ ꯈꯪꯍꯟꯗꯅ ꯍꯥꯠꯄ ꯄꯥꯝꯃꯤ ꯚꯥꯏ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯃꯥꯃ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯀꯣ ꯍꯥꯠꯄꯒꯤ ꯃꯍꯨꯠ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯗ ꯌꯦꯛꯂꯛꯇꯅꯕ ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯂꯩꯍꯟꯈꯤꯕꯗꯤ ꯀꯔꯤ ꯀꯥꯏ ꯍꯣꯏꯅꯦ ꯚꯥꯏ ꯖꯦꯟꯕꯔꯠ ꯉꯥꯎꯔꯒ ꯂꯩꯍꯟꯕꯁꯨ ꯌꯥꯏꯅꯦ ꯍꯣꯏ ꯃꯥꯃ ꯑꯗꯨꯗꯤ ꯃꯍꯥꯛꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕꯗꯨꯅ ꯑꯃꯨꯛꯇꯪ ꯊꯝꯁꯤ ꯃꯗꯨ ꯑꯃꯨꯛꯇꯪ ꯇꯧꯍꯟꯕꯤꯌꯨ ꯃꯥꯃ ꯐꯔꯦ ꯐꯔꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯇꯧꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯣꯔꯦꯟꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯅꯕ ꯃꯇꯝ ꯑꯃ ꯑꯩ ꯁꯤꯜꯂꯛꯑꯒꯦꯀꯣ ꯍꯣꯏ ꯃꯥꯃ ꯑꯗꯣ ꯁꯤ ꯃꯥꯃ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯁꯤ ꯄꯥꯏꯕꯤꯈꯣ ꯌꯥꯔꯦꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯃꯥꯃ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯀꯥꯄꯤꯜ ꯑꯃꯗꯤ ꯑꯍꯟ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯊꯣꯔꯛꯄꯗ ꯑꯟꯖꯤꯇꯥꯗꯨ ꯖꯦꯟꯕꯔꯠꯀꯤ ꯀꯥꯒꯤ ꯊꯣꯡ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯀꯥꯄꯤꯜꯅ ꯍꯥꯏꯐꯦꯠ ꯀꯧꯔꯝꯃꯒ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯟꯖꯤꯇꯥꯗꯨ ꯖꯦꯟꯕꯔꯠꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯏ ꯑꯗꯨꯒ ꯗꯥ ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯨꯕꯣ ꯍꯥ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯀꯩꯁꯨ ꯁꯥꯟꯅꯗꯦꯅ ꯍꯧꯖꯤꯛ ꯁꯤꯕ ꯅꯥꯕ ꯉꯥꯎꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯨꯗꯤ ꯍꯥꯏ ꯑꯗꯨꯒꯤꯗꯤ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕ ꯑꯍꯟꯗꯣ ꯃꯥꯏꯕ ꯑꯐꯥꯎꯕꯅꯦ ꯃꯥꯅ ꯑꯉꯥꯎ ꯑꯐꯩ ꯈꯔ ꯂꯥꯌꯦꯡꯂꯨꯕꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯕꯅꯤꯗ ꯗꯥ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨꯀꯣ ꯃꯤꯉꯣꯟꯗꯅꯦ ꯐꯠꯇꯕ ꯇꯧꯒꯅꯨ ꯑꯩ ꯀꯅꯥꯝꯇ ꯀꯩꯁꯨ ꯇꯧꯕ ꯄꯥꯝꯗꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯕ ꯍꯦꯔꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯁ ꯑꯁꯤꯒꯤꯕꯨ ꯏꯁ ꯃꯄꯤꯒ ꯇꯥꯔꯗꯅ ꯀꯞꯄꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯌꯥꯔꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯇꯧꯅꯨꯀꯣꯗ ꯇꯧꯔꯣꯏꯃꯤ ꯆꯠꯂꯣ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯍꯣꯏꯗ ꯑꯗꯣ ꯑꯩ ꯗꯨꯀꯥꯟ ꯐꯥꯎꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏ ꯀꯩꯗꯧꯕꯅꯣꯅꯦ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯂꯩꯔꯝꯗ꯭ꯔꯦ ꯈꯤꯇ ꯂꯩꯔꯨꯒꯦ ꯇꯧꯕꯅꯦ ꯍꯥꯏ ꯏꯃꯥ ꯍꯣꯏꯗꯤ ꯃꯣꯏꯗ ꯍꯥꯏꯌꯨꯗꯅ ꯃꯣꯏꯗꯤ ꯂꯧꯕꯨꯛ ꯆꯠꯈ꯭ꯔꯗꯨꯗꯤ ꯉꯁꯥꯏꯅ ꯑꯣ ꯐꯔꯁꯦ ꯉꯥꯔꯤꯗꯣ ꯊꯥꯛꯎꯔꯅꯨ ꯀꯔꯤꯒꯤ ꯃꯣꯔꯣꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯣꯔꯣꯛꯇꯨꯁꯨ ꯊꯥꯛꯎꯔꯅꯨ ꯑꯁ ꯗꯥ ꯃꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯏꯃꯥ ꯍꯣꯏꯗꯣ ꯍꯜꯂꯛꯄꯗꯨꯗ ꯀꯔꯤꯝꯇ ꯆꯥꯕ ꯌꯥꯔꯔꯣꯏꯕ ꯑꯩ ꯀꯨꯏꯔꯣꯏꯌꯦ ꯐꯠ ꯂꯥꯎꯅ ꯂꯥꯛꯀꯦꯕ ꯑꯣ ꯐꯔꯦ ꯁꯦ ꯑꯗꯨꯗꯤ ꯐꯣꯟꯁꯦ ꯄꯥꯏꯈꯣ ꯁꯤꯗꯒꯤ ꯆꯠꯈꯤꯕꯗꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯁꯤꯅ ꯍꯣꯔꯦꯟ ꯗꯨꯀꯥꯟ ꯍꯜꯂꯛꯄꯗꯨ ꯐꯥꯎꯕ ꯇꯧꯒꯗꯕ ꯌꯥꯔꯦꯀꯣ ꯍꯣꯏ ꯌꯥꯔꯦ ꯑꯁꯨꯝꯅ ꯖꯦꯟꯕꯔꯠ ꯑꯃꯗꯤ ꯑꯟꯖꯤꯇꯥ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯗꯨꯅ ꯑꯟꯖꯤꯇꯥ ꯗꯨꯀꯥꯟ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯑꯟꯖꯤꯇꯥꯅ ꯗꯨꯀꯥꯟ ꯌꯧꯔꯝꯗꯥꯏꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯁꯦꯈꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯟꯖꯤꯇꯥꯕꯨ ꯐꯥꯈꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯖꯦꯟꯕꯔꯠꯅ ꯎꯈꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯁꯦꯈꯔꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯁꯦꯈꯔꯒ ꯂꯣꯏꯅꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯑꯟꯖꯤꯇꯥꯒꯤ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯒ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗꯤ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯈꯤ ꯑꯁꯨꯝꯅ ꯁꯦꯈꯔꯒꯤ ꯀꯥꯡꯕꯨꯅ ꯑꯟꯖꯤꯇꯥꯕꯨ ꯐꯥꯗꯨꯅ ꯑꯗꯨꯃꯛ ꯄꯨꯈꯤ ꯑꯗꯨꯕꯨ ꯖꯦꯟꯕꯔꯠ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯆꯥꯛꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯈꯔꯒ ꯂꯣꯏꯅꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯖꯦꯟꯕꯔꯠꯅ ꯂꯥꯎꯕꯗꯣ ꯇꯥꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯛꯄꯗ ꯑꯟꯖꯤꯇꯥꯒꯤ ꯐꯣꯟꯗꯒꯤ ꯑꯣꯏꯔꯝꯈꯤ ꯃꯗꯨꯗ ꯐꯣꯟ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯖꯦꯟꯕꯔꯠꯇ ꯀꯔꯦꯝꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯦ ꯃꯗꯨꯗ ꯖꯦꯟꯕꯔꯠꯅ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯍꯟꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯟꯈꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯍꯧꯗꯨꯅ ꯑꯟꯖꯤꯇꯥꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯈꯤ ꯑꯗꯨꯕꯨ ꯁꯦꯈꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯤ ꯊꯤꯕ ꯐꯪꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯊꯤꯕ ꯑꯗꯨꯃꯛ ꯐꯪꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯑꯃ ꯈꯨꯟꯒꯤ ꯂꯧꯕꯨꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯍꯧꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯈꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯟꯖꯤꯇꯥ ꯑꯣꯏꯔꯝꯈꯤ
mayam punamak yamna kapnakhi amadi pawar tabata Jenberti wa amata ngakidrei angawba amagum laikrei anjitana dukan chaklamdaida hairamba waising amadi video call da ukiba saktam amati mahakpu phabagi launakhiba khonjal mayam adwa magi nakongda ninduna laiki adabu nungaite haiduna anjitagi mathau mangamdi tawdaba yadabanina asum pangthokpa loikhri thawdok adugi matung numit mangani subata Jenbertna ngahangi maiba aduga unaduna wari saki amaiba adusu thamoi sokna saungiki amati magi thawai kadabasu Shekhar hoigi kangbu ado hatnaba sodna singani haina wasakhi maduda Jenbertna makhoigi kangbu adu mahak masabangna laman kumba pami haina amaiba aduda haiki maduda amaiba aduna nangdi nasage phibam sadabanina karaman laman kumba yagani haina hangki maduda Jenbertna aigi hakchang polang asina khurau thangdura aigi thawayase maning tamdri aduna aigi kanadraba hakchang ase hundoklaga thawayasina maning tamna makoibu hatkadoribani hairki maru tabada amaiba aduna mado tawhaidi haiduna kanna khamki maduda Jenbertna hoi haiduna yaki masidaki amaiba adusu yumda hallage haiduna hankri asumna numit kharni amu hawkri hayengdi anjatagi soratni haiban aduda Jenbert sumanga family aduga magi mamana Jenberta nakoi narang yamna sange kakthlu haiduna khurga mingsel amaga pirami masigi matung Jenbertna hoi haiduna khur amadi mingselado lahori adubu mahak makoi di phankhidi asumna matam do hawkri mamana hanglabasu phangani haina aduma khumli numittu mahak saksu sakhidi asumna matam masum haujin khibana numidang yoksillakli maruda mama hoina Jenbertu imungda sanganaba haiki adubu Jenbertna ngehak laikhini haiduna lehokhi masidigi mayamsu hoi hainaduna Jenbertpu mapanda hangchal langhallamlaga mayamdo imungda lenaduna hayeng soratki wa khanaki somda Jenbert mahaki wheelchair ato asum induna thungalomda thorakli aduga nungthakta naitom ingna ngalibi thajabu yengjaduna haukraba anjita amati mahaki wari singbu ningsing kapsari aduga magi phone ado lokthoklaga magi mamanaba kapilda lupa lising jangkhai ki senpham kapilda kapki masiki matung Jenbertna mana ngasai koi phanabagi paikhiba khuraludagi blade ado lokthoklaga mahak masa matomta mangakchamda lenthat chakhi maram aduna Jenbertki mangakchamdagi I mayam ama haikarakhi masdigi Jenbert atiyada thokliba thajamabu nokmi yinglamlaga mamik tapna uisinki matamaduda Jenbertki yumki akoibada akanba nuksit sitpa tung chenba huisingna kappa laupa akiba sabtra kaya tawba hawrakhi maruda mayamna nungsit tawgadariba male hainaduna Jenbertpu loksinba lai adubu Jenbertna oiramliba phibam mada ubada mayam ya langnarakhi amadi hospital da puranaba yamna honaki adubu Jenbertki masa ado isingumna ingle tasengna mahak sire haiba khanglabanina hospital da pubuki kanararoi haina khangnabadagi hospital da pukhidrei madugi mahut magi mathau mangam pangthoknaba oina tawki matamaduda magi mamanaba aduna magi account da Jenbertna lisingya khai kablak aduda Jenbertki yumda lakhi maduda oiramliba pibam mado ubada mahak pungak ngakhi amadi mahaksu yamna penjakhide asumna matamado asum hujinki Jenbert amati anjitagi matau amati misi asi lebak miyamna wari naki amaromda maral lairaba Shekhar phaduna phasi tawduna hatlu haina lebak irang thoki adubu Shekhar di phaba ngamkhidi aduga maga thabak tawminakiba anjitabu phaba yawkhiba mising adudi police na phaduna jail da namsinki adubu Shekhar di kaisu na chungdana chingi mamanaba amada nungaya laithokli numittu Shekhar magi singi mataw adugi pamda makoi miyoi khara punduna yu thakduna party tawduna nungaya leiri asumna leiringai matam aduda nong khakpa lawpa tawrakhi
ꯃꯁꯤꯗꯒꯤ ꯅꯣꯡ ꯍꯩꯊꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯝꯂꯧ ꯑꯗꯨꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯁꯪ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯣ ꯂꯩꯕ ꯇꯥꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯌꯨꯁꯨ ꯌꯥꯝꯅ ꯉꯥꯎꯔꯤ ꯑꯗꯨꯒ ꯅꯣꯡ ꯇꯥꯕꯅꯤꯅ ꯃꯌꯨꯝꯗ ꯆꯠꯄꯁꯨ ꯇꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯝꯂꯧ ꯑꯗꯨꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯝꯕꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯏꯁꯤꯡ ꯆꯣꯠꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯈꯔꯒꯤ ꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄ ꯇꯥꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠ ꯐꯥꯛꯂꯤ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯃ ꯅꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯁꯦꯈꯔꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯆꯤꯡꯃꯥꯏꯒꯤ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯁꯦꯈꯔꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯀꯨꯌꯦꯡ ꯆꯤꯡꯂꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯠꯊꯣꯛꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯁꯤꯠ ꯆꯠꯇꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯁꯦꯈꯔ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯪꯅꯤꯡꯕꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯗꯨꯗꯤ ꯅꯣꯡ ꯇꯥꯈꯤꯕꯗꯒꯤ ꯆꯨꯠꯂꯤ ꯇꯧꯔꯤꯕ ꯂꯩꯕꯥꯛ ꯆꯤꯡꯃꯥꯏꯒꯤ ꯖꯒꯥ ꯑꯣꯏꯕꯅꯤꯅ ꯅꯥꯄꯤꯁꯨ ꯈꯔ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯐꯝꯁꯤꯠ ꯆꯠꯂꯤ ꯃꯁꯤꯗꯒꯤ ꯁꯦꯈꯔꯅ ꯈꯣꯟ ꯈꯔ ꯀꯟꯅ ꯍꯩ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ ꯃꯗꯨꯗ ꯀꯟꯅ ꯂꯥꯎꯔꯨꯕꯗ ꯐꯝꯁꯤꯠ ꯆꯠꯂꯝꯕ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯃꯗꯨꯗ ꯁꯦꯈꯔꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯄꯥꯏꯒꯦ ꯇꯧꯔꯕꯗ ꯍꯧꯖꯤꯛ ꯃꯇꯨꯝ ꯇꯥꯔꯒ ꯐꯝꯂꯝꯕ ꯑꯗꯣ ꯃꯤ ꯑꯅꯤꯃꯨꯛꯀꯤ ꯆꯥꯡꯗ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯂꯦꯞꯈꯠꯂꯛꯏ ꯃꯗꯨ ꯎꯕꯗ ꯁꯦꯈꯔ ꯀꯟꯅ ꯂꯥꯎꯔꯒ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯜꯂꯛꯂꯤ ꯃꯍꯥꯛꯅ ꯀꯟꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯒ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯂꯛꯈꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯤꯅ ꯇꯞꯅ ꯂꯩꯊꯣꯔꯛꯄꯗ ꯑꯟꯖꯤꯇꯥ ꯑꯃꯗꯤ ꯖꯟꯕꯠ ꯑꯗꯣ ꯈꯝꯕ꯭ꯔꯥꯡꯅ ꯂꯦꯞꯄꯒ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯟꯅ ꯆꯦꯟꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯕꯗ ꯎꯍꯧꯗꯕꯗꯒꯤ ꯆꯤꯡꯃꯥꯏ ꯑꯃꯔꯣꯝꯗ ꯑꯣꯟꯊꯈꯤ ꯃꯍꯥꯛꯅ ꯑꯣꯟꯊꯔꯒ ꯂꯩꯃꯥꯏ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯃꯈꯣꯡ ꯈꯨꯔꯨ ꯑꯗꯣ ꯇꯦꯛꯂꯒ ꯁꯔꯨ ꯑꯗꯣ ꯀꯥꯞꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯆꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯈꯤꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯑꯣꯟꯊꯔꯛꯂꯤꯕ ꯆꯤꯡꯃꯥꯏ ꯑꯗꯣꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯑꯅꯤꯈꯛ ꯄꯥꯏꯊꯔꯛꯂꯤ ꯑꯗꯨꯒ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯎꯞꯁꯤꯠ ꯂꯥꯛꯂꯒ ꯁꯦꯈꯔꯒꯤ ꯁꯔꯨ ꯇꯦꯛꯄꯗꯒꯤ ꯀꯥꯞꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯁꯦꯈꯔꯒꯤ ꯃꯈꯣꯡ ꯑꯗꯨꯒꯤ ꯁꯔꯨ ꯑꯗꯣ ꯀ꯭ꯔꯦꯛ ꯂꯥꯎꯗꯨꯅ ꯃꯇꯦꯛ ꯇꯦꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯏꯁꯨ ꯂꯦꯞꯇꯅ ꯍꯩꯊꯔꯛꯂꯤ ꯁꯣꯝꯗ ꯁꯦꯈꯔꯗꯨ ꯆꯩꯅꯥ ꯑꯗꯣ ꯈꯥꯡꯕ ꯉꯝꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯃꯍꯥꯛ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛꯅ ꯐꯩꯒꯟꯗ ꯎꯁꯥ ꯑꯃꯅ ꯐꯥꯎꯅ ꯂꯦꯡꯗꯨꯅ ꯏꯅ ꯇꯞ ꯇꯥꯔꯒ ꯌꯥꯟꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯁꯦꯈꯔ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯕꯗ ꯁꯦꯈꯔꯅ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯇꯨꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯁꯨ ꯐꯝꯁꯤꯠ ꯏꯟꯅꯔꯤ ꯃꯗꯨ ꯎꯕꯗ ꯁꯦꯈꯔꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯣꯠꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯂꯥꯎꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯨꯕꯗ ꯎꯗꯒꯤ ꯃꯀꯣꯛ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯁꯦꯈꯔꯒꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯃꯨꯁꯤꯟ ꯃꯨꯅ ꯅꯨꯄꯤ ꯑꯃ ꯌꯥꯟꯊꯔꯛꯂꯒ ꯁꯦꯈꯔ ꯍꯥꯏꯅ ꯀꯧꯔꯒ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯃꯗꯨꯗ ꯁꯦꯈꯔꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯃꯁꯥ ꯑꯗꯣ ꯐ꯭ꯔꯪ ꯆꯣꯡꯕꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯊꯤꯜꯂꯤꯕ ꯎꯁꯥ ꯑꯗꯣ ꯇꯦꯛꯂꯒ ꯂꯩꯃꯥꯏꯗ ꯌꯨꯡꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯁꯦꯈꯔ ꯃꯈꯨꯠꯀꯤ ꯁꯔꯨ ꯑꯃꯗꯤ ꯁꯌꯦꯡꯒꯤ ꯁꯔꯨ ꯄꯨꯝꯅꯃꯛ ꯇꯦꯛꯂꯩ ꯑꯗꯨꯒ ꯃꯍꯥꯛ ꯃꯌꯥꯗꯒꯤ ꯏꯁꯨ ꯋꯣꯔꯤ ꯆꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯣꯛꯂꯒ ꯁꯦꯈꯔ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯂꯥꯛꯑꯣ
ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯎ ꯃꯔꯨꯝ ꯑꯃꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯅ ꯐꯝꯆꯤꯠ ꯊꯣꯔꯛꯂꯒ ꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯗ ꯁꯦꯈꯔ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯕꯗ ꯃꯥꯒꯤ ꯃꯈꯅꯥꯎꯗ ꯍꯧꯖꯤꯛ ꯁꯦꯈꯔꯒꯤ ꯃꯃꯥꯡꯗ ꯐꯝꯆꯤꯠ ꯆꯠꯂꯝꯕ ꯑꯗꯣ ꯃꯈꯅꯥꯎꯗ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨꯗ ꯁꯦꯈꯔ ꯃꯁꯥ ꯑꯗꯣ ꯃꯊꯦꯛ ꯊꯦꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯅ ꯐꯖꯛ ꯇꯥꯔꯕ ꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯅ ꯃꯈꯨꯠꯅ ꯀꯟꯅ ꯊꯥꯖꯤꯟꯖꯈꯤ꯫ ꯑꯗꯨꯒ ꯀꯥꯞꯊꯣꯔꯛꯂꯤꯕ ꯁꯔꯨꯁꯤꯡ ꯑꯗꯣ ꯄꯥꯏꯔꯒ ꯁꯦꯒꯥꯏꯕ ꯊꯨꯗꯦꯛꯄ ꯇꯧꯔꯛꯏ꯫ ꯃꯗꯨꯒꯤ ꯆꯩꯅꯥꯅ ꯁꯦꯈꯔꯅ ꯐꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯈꯔꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯈꯦꯠ ꯑꯗꯣ ꯃꯇꯣꯝꯇ ꯁꯦꯒꯥꯏꯖꯗꯨꯅ ꯁꯤꯖꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯟꯖꯤꯇꯥ ꯑꯃꯗꯤ ꯖꯦꯟꯕꯔꯠꯀꯤ ꯊꯋꯥꯏ ꯑꯗꯣ ꯅꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯅꯍꯥꯟꯋꯥꯏ ꯖꯦꯟꯕꯔꯠ ꯈꯣꯏꯗ ꯂꯥꯛꯂꯝꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯖꯦꯟꯕꯔꯠꯅ "ꯃꯥꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯏꯔꯩꯕꯥꯛꯇ ꯍꯜꯂꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯈꯣꯏꯕꯨ ꯍꯟꯈꯤꯅꯕ ꯂꯩꯋꯥ ꯁꯣꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯑꯟꯖꯤꯇꯥꯅ "ꯃꯥꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ" ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯈꯣꯏꯔꯨꯝꯂꯤ꯫ ꯑꯗꯨꯒ ꯖꯦꯟꯕꯔꯠ ꯑꯃꯗꯤ ꯑꯟꯖꯤꯇꯥ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯈꯔꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨꯗ ꯄꯦꯟꯖꯗꯨꯅ ꯃꯃꯣꯟ ꯅꯣꯛꯂꯤ꯫ "ꯈꯪꯕ꯭ꯔꯥ ꯁꯦꯈꯔ, ꯃꯤꯒꯤ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ, ꯑꯁꯣꯟꯕ ꯃꯤꯕꯨ ꯎꯁꯤꯠꯇꯕꯒꯤ ꯆꯩꯔꯥꯛꯇꯤ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯗꯨꯅ ꯁꯤꯔꯦ, ꯃꯗꯨꯅ ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕꯅꯤ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯑꯗꯣ ꯇꯨꯝꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯦꯈꯔꯗꯨ ꯆꯤꯡꯈꯨꯜ ꯑꯃꯗ ꯁꯥꯅ ꯆꯤꯛꯇꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯀꯥꯏꯗ ꯄꯣꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯦꯈꯔꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯑꯣꯏꯅ ꯄꯣꯟꯂꯣꯏꯈꯤ꯫ ꯄꯥꯎ ꯑꯗꯣ ꯖꯦꯜꯗ ꯂꯩꯔꯤꯕ ꯁꯦꯈꯔꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯈꯤ꯫ ꯖꯦꯜ ꯑꯗꯨꯕꯨ ꯄꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ "ꯅꯣꯏꯒꯤ ꯅꯃꯥꯟꯅꯕ ꯑꯗꯨ ꯆꯤꯡꯈꯨꯜꯗ ꯕꯨꯠꯅ ꯍꯥꯠꯂꯝꯂꯦ, ꯅꯣꯏꯁꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯂꯥꯛꯂꯒꯅꯤ, ꯈꯕꯔꯗ ꯌꯧꯔꯛꯂꯦ" ꯍꯥꯏꯗꯨꯅ ꯀꯤꯍꯟꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯦꯈꯔꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯀꯤꯃꯜꯂꯛꯇꯨꯅ ꯖꯦꯜꯒꯤ ꯊꯥꯜꯂꯤꯕ ꯕꯜꯕ ꯑꯗꯣ ꯊꯨꯒꯥꯏꯔꯒ ꯃꯗꯨꯗ ꯄꯥꯏꯁꯤꯟꯖꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯩ ꯆꯤꯡꯗꯨꯅ ꯁꯤꯖꯈꯤ꯫ ꯑꯁꯨꯝꯅ ꯑꯟꯖꯤꯇꯥ ꯑꯃꯗꯤ ꯖꯦꯟꯕꯔꯠꯀꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡꯕꯨ ꯃꯣꯡꯐꯝ ꯑꯣꯏꯍꯟꯈꯤꯕꯒꯤ ꯃꯈꯣꯏꯁꯨ ꯋꯥꯅ ꯆꯥꯛꯅ ꯁꯤꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫